ꯃꯤꯀꯨꯞ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯏꯀꯣꯅꯣꯃꯤ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯕꯤꯞꯀꯤ ꯕꯣꯜ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ ꯁꯥꯟꯅꯕ ꯑꯩꯈꯣꯏꯗꯗꯤ ꯁꯤꯁꯤꯀꯣ ꯌꯥꯝ ꯀꯥꯟꯅꯕ ꯍꯥꯏꯗꯤ ꯁꯨꯝ ꯈꯨꯒꯨꯝꯕ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯃꯥ ꯁꯤꯗ ꯌꯥꯎꯔꯤꯁꯤꯡꯁꯦ ꯁꯤꯅꯦꯕ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯑꯗꯨꯒ ꯁꯤꯅ ꯃꯁꯥ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯆꯝꯐꯨꯠ ꯂꯩꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯀꯣꯠꯅꯕꯅ ꯀꯣꯕꯤꯒ ꯊꯝꯅꯥꯒ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯆꯝꯐꯨꯠꯁꯤꯗꯤ ꯀꯦꯟꯕꯨ ꯀꯦꯜꯂꯅꯤ ꯊꯥꯎꯁꯤꯗꯤ ꯑꯔꯣꯏꯕꯅꯤ ꯃꯍꯥꯎꯁꯤꯗꯤ ꯃꯍꯥꯎ ꯃꯣꯏ ꯆꯠꯂꯦ ꯁꯤꯗꯤ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯄꯥꯕꯁꯤꯗꯤ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯀꯩꯅꯣꯝ ꯇꯧꯋꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯤꯗꯩꯗꯤ ꯍꯧꯕ ꯌꯥꯔꯦ ꯍꯣꯔꯦ 어떻게 그래요?
에이, 딱이네. 무섭게도 그래 야기네 이거. 그래.去小路的现在路样儿他们可。
ꯆꯞ ꯆꯥꯔꯦ ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯕꯅ ꯃꯊꯪ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ